Ngara numidawaram phongkiba panam pause-dagi maruoiba pau khara khangasaraga miyamda khudo tamjige Center na political gi oiba chapchaba thorang lakhatabadagi Manipur gi crisis hena luslakpani Reja Major General Dwivedi Manipur gi issue haujikte yamna sathiba national security gi issue ama oiraklei Myanmar military junta gi mayokta lal horiba rebel group singdagi afaba makhal gi khulai sing Manipur da pusilaktuna sijinari Manipur government gi mapanga laitaba amadi center lengana political gi oiba chapchaba thorong ama lokhatabana Manipur gi issue crisis ase hena lusilhalakpani haujikte Manipur gi issue asi community ani ke marakta muknarambadagi yamna sathiba national security gi issue ama oirakle haina thabaktagi patharaba Major General Dr. G.G. Dwivedi na phonokhrei the tribunal da phonglapa pau amada Retired Major General Dr. G.G. Dwivedi na mathaki wapham ase pongdoladuna mahakna hai sei amaga makha helaklaba Manipur gi irang asi state government na laksima ngamdana leibagi mathakta central government na su haksina lawdabaga political gi oiba chapchaba thorang ama lokhatabani irang asi hena phibam lusilakpani irang asi na miyoi chaniga nifu loina miyoi lisingumpu hembana mayum makai leitana ngasi fawba relief camp singda changjafam lawduna leiri muknariba maite amasu Kuki community animaki tribe militant group sing laijabaga loina afaba makhal gi khulai sing sijinari community ani ki marakta khothoknariba sida Myanmar military junta ge mayokta lal horiba rebel group singdagi afaba makhal gi khulai sing Manipur da pusilaktuna sijinari chaliba tha asigi haurakpada Kuki office singna Maitai community ki mathakta drone bombing amadi rocket bombing tawduna numit 10 gi manungda miyoi 13 hatpagi thodok nongno tholokhrei haujik tholibi irang ngasi lochhinina mahausa gi punsida hanjilaknabagi chapchaba roadmap ama ngasi phawba leitri state amade center legana thokliba wathok asigi chapchaba waroisin ama proknaba thabok lokhotpagi mod crisis management tawduna leiri unified headquarter gi khutangda union minister of Home Affairs na lengak supli paibana state lengak ki sakti amata leitabana chief minister amadi maki cabinet minister sing Imphal Valley tagi hendopa ngamdaba phibam amada leiri amaramda Manipur gi DGP na Manipur gi irang ase local police na laksima ngamdre maram asina ngak samagi thabak central force na tawbinaba phongna haiba laikhrei maraksida chief minister gi mayanupa aduga MLA su oiriba RK imona Ministry of Home Affairs da Chirol thaduna Manipur gi irang asi laksima ngamdraba central force Manipur dagi lauthokinaba phongdokhiba laikhrei Manipur da mathau tawriba Assam Rifles amadi police ani gi marakta amana amada maral sinaduna leiri aduga chief minister Mbele masanaso Manipur governor unaduna unified headquarter control townaba taksinba laikhrei asiguma phibam asina haujikti Manipur gi irang asi community ani gi marakta thopa wathok oiramba adu sathiba national security issue ama oirakle haina Retired Major General Dr. G.G. Dwivedi na phongdorakli asiguma phibam asida rajniti oiba wafam phongdolaga irang asibu laksinaba chapchaba action plan ama tawba matam oirei Manipur da oiriba phibam asigi maru oiba maramde lengaki asonba leiba political authoritarian gi oiba khutchangba security force marakta wakhal manadaba khulai paiba lalauba sing tholakpa amadi community ani ge marakta hena yengthinaba helakpa asini haujikte Manipur miyamne selengakta thajaba thamnaktaba gi phibam ama lakpa sina Manipur da mahausa gi phibam da hanjinnaba president rule thambaga loina anauba administrative structure ama dakar oirei masige mathakta unified headquarters su reconstitute tawba darakar oi punama asige mathakta lal harup sing khulai thado ahanaba operation chathabada army da maning tamba piduna santi hanjilaknaba honaba mathoktai masige damak sensitive oiba mafam singda Armed Forces Special Power Act afaspa thamba yamna maru oi aduga yumthangnariba lebakta irang laibana ngamkhaisu ningtina management tawba mathoktai haina su phongdokhi mungnariba maite amasu Kuki community ani ke marakta amu hana thajanaba proknaba honabada civil society organization nge thawdak yamna maru oi haina su Retired Major General Dr. G.G. Dwivedi na phongdokhi makha tarakpa pawda Kuki mahairoi anina Hindu classmate singda sansa pijarobagi Assam da watho oikrei Assam gi Kamrup district ta laiba missionary school amada
tamba Kuki mahairoi anina tiffin breakta Hindu classmates-singda san thongba pijarubagi irang haurakre. Agency gi paun hai Lower Assam Kamrup District ki Rani Police Station na konba Anjeri Juri da laiba Carmen School campus thokibane. School asida tamba Manipur dagi Kuki mahairoi anina tiffin breakta san thongba makhoi gi Hindu classmates-singda pijakhiba wafom khangnarakpadagi numit nipani chupna paksana protest atharakibane. Miyoi chakayana school gate protest tawduna sathok chashinda apama pirakpadagi school asigi chahi tangkhai gi pangthokadaba exam gi thabak thorom singna chauna apamba oikhre. Khongjang changsinbada saruk yakhiba mama mapa singna macha singna san thongba pijaba mahairoi anigi mathakta chap chaba action lakhonaba demand tawkhi. Amadi school administrator gi maikaidagi thausadana leibagi maungbu kana yaningdaba phongdokki. Thaudu asigi matangda gorja humpoga mapanna Khoyek piduna Paraswari Revenue Circle gi Circle Officer da su zero piduna wakat kray. Complaint adugi matung tha asigi taraga mapalda school asida class 8 tambaga loinina hostel da laiba Manipur da ki Kuki mahairoi anina tiffin break ta Hindu classmate chingda pijakhibani. Masigi matangda school asigi principal na wato asi loisinaba chap chaba tharong amata lakhwatana leiri hainasu pendaba phongdokhi. DSP Kamrup Rajiv Kumar Saikaria India Today NE da phongdokhiba mahairoi singda san thongba pijarubagi wathok thokpagi wafam tare amade case ama register tawgina thijamegi thabak sathare. Khongjang changchiliba singa police kanguga wari sanaduna police ki maikedige thijamegi thabak sathabaga loinana chap chaba step ama launaba hotnari habagi thajaba piduna irang laksinaba hotnakhi. Local community amasung authority singi marakta worosim prognaba akama thabak lakhole hairi. Makha tarakpo ina kangleipaki meragi pause degi maru oiba pau khara khangasaraga miyamda khudo tamjige CM na kwakta khulgi khunja sing khul thadok pigeno habadagi lengdana leiri sana thaknaba polam singsu CM na watana pirakli. KS Eboyama Tengnopa district ki manungsanna Indo Myanmar border ga naknana leiriba kwakta maitai khulgi khunja sing Manipur da thokliba sei amaga tha taruk suroklaba Kangrup anigi lal asina maram oidina khunja sing khulgi sathokpa yadana leiri sana thaknabagi polam sing watana chief minister na mari leinaba DC ki khutangda piraktuna cha thaktuna hingli. Manipur ki chief minister Emberena kokta khulgi khunja singna khul thadokpa yaroi khunja singgi awat apa punamak loina phangangani haiduna chap yungna leptuna leibaga loinana phanganbagi thabaksu sathari haina pause asina kokta khulgi hanagi bela secretary KS Eboyamaga wari sanaba matamda phongdorakhrei. Mangna makha tana phongdorakpagi matung ina hauze kotha khunjaugi apumba mi masing asi sahumga marphoga mangaromni adoba kangki lal asi tholakpadagi khul asida lariba ason anna ahal lama nupi angang kaya amade larik tamba mahairoi kharadi irang thoktaba mafamda hongdoktuna leinakre. Hauji khul asida lariba asi khunja chanigi hompurom khakta oire khunja singna mapan thoktuna su nomduna sen tanabagi lambi leitre. Ngak sembagi thabakta ahum suba Assam Rifles Sama kuntraga mapan suba BSF amadi manga suba amadi mari suba IRB gi kanguna azawa tawdang lauduna laibana hauji pawbadi pamdaba tawdo amata leitri haiki. Mahakna makata na phongdorakpada khuldagi mapan thoktuna labokta kumduna amadi chingda chatuna usoi sembagi thabak tawge hairabadi mathakta pankriba security personnel singna ngak sellaga tawi maduna travadi khunja sing khuldagi mapal thoktuna sathok chachin tawba ngamde. Anna ay Europa matamda lengbagi mathau taraklabadi Assam Rifles ki ambulance da mapalgi hospital da puduna lengba chathai. Kota khunjau ki mahairoi singi manungda mapal da barada laituna lek tamba kaya ama yauri makhoi gi school fee kagi bara pinaba sempham leitabadegi mama mapa oiba singna sel thungi awaba ama hauzik mayokna duna leiri haiki. Mahangna makhata na hai hauzik kwata khunjau da lariba mahairoi sing larik tambagi damakta kwata khunjau da lariba Government ki high school asida laik tamli punna mahairo yankairom laik tamli laibak thibadi school asigi oza oriba singdi mafam asida lakpa yadabadagi khul asida laiba laik laisu haiba miyu kharana oza oiduna laik takpiki makhoi gi damakta hana oza oiramba hausingna mafam asida lakpa yadraba oza singna makhoi gi thage talab ke sempham dagi tharaktuna khulgi oza oina laik takpiriba singda selgi mateng khara aduma pibiri haiki. Mahana makhata na phongdokhibadi chief minister ga khunja singa toina telephone da
ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝꯁꯤꯡ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯦ ꯍꯥꯏꯅ ꯈꯪꯍꯟꯕꯗ ꯗꯤꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯄꯟꯕ ꯂꯩꯇꯅ ꯍꯦꯛꯇꯃꯛ ꯐꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯑꯗꯨꯕꯨ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯋꯥꯠꯇꯅ ꯐꯪꯂꯤ ꯍꯥꯏꯔꯕꯁꯨ ꯈꯨꯜꯒꯤ ꯋꯥꯡꯕ ꯂꯥꯟꯅ ꯆꯠꯄ ꯐꯪꯗꯕ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯀ꯭ꯋꯥꯛꯊ ꯈꯨꯟꯖꯥꯎꯒꯤ ꯑꯣꯏꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯐꯝ ꯑꯣꯏꯔꯤꯕꯁꯤ ꯃꯣꯔꯦ ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯌꯥꯗ꯭ꯔꯕ ꯑꯃꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯔꯦꯜꯗ ꯈꯨꯟꯖꯥꯁꯤꯡꯅ ꯂꯦꯜꯂꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯆꯃꯥꯄꯜ ꯆꯪꯂꯛꯈꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ ꯗꯤꯖꯤꯄꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯒꯟ 10 ꯂꯩꯅꯕ ꯄ꯭ꯔꯣꯁꯦꯁ ꯇꯧꯈ꯭ꯔꯦ꯫ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯗ꯭ꯔꯣꯟ ꯍꯟꯇꯤꯡ ꯇꯤꯝ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯒꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯥꯡꯇ꯭ꯔꯨꯛꯇ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯕꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯈꯤꯕ ꯊꯧꯗꯣꯛ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯅꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕꯁꯤ ꯊꯤꯡꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯣꯏꯅ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯒꯟ 10 ꯂꯩꯅꯕ ꯄ꯭ꯔꯣꯁꯦꯁ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯤꯡꯒꯤ ꯑꯋꯥꯡꯕ ꯃꯐꯝꯁꯤꯡꯗ ꯗ꯭ꯔꯣꯟ ꯍꯟꯇꯤꯡ ꯇꯤꯝꯁꯤꯡꯁꯨ ꯗꯤꯄ꯭ꯂꯣꯏ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯟꯗꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯊꯤꯡꯅꯕ 7.62 MMG MK2A1 ꯔꯥꯏꯐꯜꯁ 20 ꯑꯃꯁꯨꯡ ꯀꯦꯁꯄꯔ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤ 10 ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ꯫ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯣꯔꯁꯀꯤ ꯄꯥꯎꯅ ꯍꯥꯏꯔꯤꯕꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯥꯡꯇ꯭ꯔꯨꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯗ꯭ꯔꯣꯟ ꯊ꯭ꯔꯦꯠ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯗ꯭ꯔꯣꯟ ꯊ꯭ꯔꯦꯠ 15 ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥꯁꯤꯡꯗ ꯀꯤꯂꯣꯃꯤꯇꯔ 9-9 ꯀꯣꯚꯔ ꯇꯧꯕ ꯉꯝꯕ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯖꯥꯃꯔ 3 ꯏꯟꯁꯇꯣꯜ ꯇꯧꯈ꯭ꯔꯦ꯫ CRPFꯀꯤ ꯑꯣꯏꯅꯁꯨ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯖꯥꯃꯔꯁꯤꯡ ꯏꯟꯁꯇꯣꯜ ꯇꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕ CRPFꯀꯤ ꯇꯤꯝ ꯑꯗꯨꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯒꯟꯁꯤꯡ ꯂꯣꯏꯅꯔꯛꯈꯤꯕꯅꯤ꯫ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯖꯪꯒꯜ ꯋꯦꯐꯤꯌꯔ, ꯂꯣꯀꯦꯠ ꯑꯦꯇꯦꯛ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯋꯦꯐꯤꯌꯔꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯆꯃꯥꯄꯜ ꯌꯨꯅꯤꯠ ꯑꯃꯗ ꯀꯥꯗ 30-30ꯒꯤ ꯇ꯭ꯔꯦꯠ ꯑꯣꯏꯕ ꯈꯨꯠꯄꯨ ꯑꯃ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯈꯟꯅꯕ ꯄꯥꯎ ꯂꯩꯕꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛꯠꯁꯤꯡꯒꯤ SPꯁꯤꯡꯗ ꯃꯤꯀꯨꯞ ꯍꯨꯝꯁꯤꯡꯅ ꯂꯩꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ CRPFꯀꯤ ꯀꯦꯝꯄꯦꯅꯤ 3 ꯊꯨꯡꯂꯔꯦ꯫ ꯀꯨꯀꯤꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯀꯦꯝꯞꯁꯤꯡꯗꯒꯤ ꯂꯦꯡꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯗ ꯑꯣꯄꯔꯦꯠ ꯇꯧꯔꯝꯕ 7ꯁꯨꯕ ꯑꯃꯁꯨꯡ 22ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ CRPFꯀꯤ ꯀꯦꯝꯄꯦꯅꯤ 3 ꯊꯨꯡꯂꯔꯦ꯫ ꯋꯥꯠꯍꯧꯔꯤꯕ ꯀꯦꯝꯄꯦꯅꯤꯁꯤꯡꯁꯨ ꯑꯊꯨꯕꯗ ꯊꯨꯡꯂꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯧꯅ ꯊꯨꯡꯂꯔꯕ CRPF ꯀꯦꯝꯄꯦꯅꯤꯁꯤꯡ ꯑꯁꯤ ꯀꯨꯀꯤꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯍꯦꯟꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯊꯝꯒꯗꯧꯔꯤ꯫ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯀꯦꯝꯞꯁꯤꯡꯗꯒꯤ ꯂꯦꯡꯕ ꯌꯥꯔꯣꯏꯗꯧꯔꯤ꯫